ngasi July gi tang kuni thoi gi numidang waram da phong khiba tongan pausche singdagi maru oiba khana lakhocharga Manipur Circle News ki maikai dagi paudam jari ahan bada kanglei pak ki mera pausche dagi lakhocari MSICL Tekna Class 12 pass torba maheiroisingda thabak tawbagi khudongchaba pigadwri manunggi oiba warul pathokchari Department of Technology Government of Manipur na MSICL Tekka khusamna duna kumjali singani kulhumdoi kunmarida Class 12 pass torba maheiroisingda thabaki khudongchaba pigadwri ICL Tech B Manipur Koba training program ama pangthoklagani haina Deputy Commissioner Thawal na khudyak piduna thadurok pasirol amana khangalakli recruitment counseling kam examination na lakliba July gi 38 da okram wangmataba Thawal da leiba AISECT da ayuki pung 38 taba matamdagi pangthokani hairi Manipur dagi khangatlaba maheiroisinggi damakta Manipur Lengakna training fee da subsidy oina lupa lising yankhai pigani lemhauriba sanfam sing aduna loan oina thiba yabagi khudongchaba so pigani hairi eligibility criteria ge oina Council of Higher Secondary Education na kumjali singani kulhumdoi kunmari da sada humphumanga phangduna class 12 pass tawkhraba maheiroising amadi CBSE ICE board ki makhada sada humputra phangduna class 12 pass toraba maheiroising oigadabani IT role gidamakta mathematics business mathematics ta sada humpu natraga sada humpu dagi henba oigadabani mathematics subject yaudaba maheiroisingna associate role IT gidamak eligible oigani haina Deputy Commissioner Thawal A Subas Singna khud ekpiduna thadorok pasirol asina makha tana khangalakli lambi semada apan bapi haiduna lengoi angang mana nupi ani fumjinba honakre kanglei pak mera pauche de kilokochari pathokchari sai naduna leiba mafamda lambi semnaba honabada yaikhai thingaiba pi haibagi wahauda Madhya Pradesh ki Rewa district ta lambi thonaba purokpa lengoi angang mana lambi thingliba nupi ani gi mathakta haijinduna fumjinba honakre thadok asi thangja numita Rewa district ki manungchana leiba hinota kethar khungang amada thokibani lambi semba yaroi haina thingliba machin manau nupi ani aduna leibak porokliba dimper driver thingnaba honabada lambi semnaba honariba sing yauna makhoi ani gi mathakta lengoi sing adu haithaduna mangak yauna phumjinnaba honakhi maduda makhoi bu kanbiyu haina laurakpadagi myam chechelaktuna makhoi bu leinungdagi lokthokhi Rewa district ki SP Vivek Singna phongdorakpagi matung inna nakal animakta senariba sing asi atonba jati gi nate Brahmin ngaktani thadok aduda senaba mioi ahom amadi police na phare atopa mioi ani amana phanaba honari hari